Ngasigi oiba latest update khara thamjage. Ahal lamaisingda tasinbadagi iraknaduna laikhidre. Yamna nungaitaba thaudok ama oina Nambon Police Stationgi manungsana laiba Nambon Dainambi Turen Mairakhong Marinda ahal lama tasinduna iraknabadagi laikhidre hairi. Laikhidraba ahal adu Nambon Awang Lekaidagi Chongtham Sauba Sahi Khumpuga Manga laikhidraba pokpa Chongtham Tomba Kawi hairi. Laibak thiba thaudok asi ngarang nungthin pung anirom tarakpadoida thokibani. Pawosna makha tarduna hai. Ahal asi sarai haubagi anaba lai hairi. Ahal asi hanjilakte haiduna mahaki khongul liruba matamda Merakhongi Turen Torbanda ahal asna inkiba thela gari leiramba thengrakpadagi changsinduna yengluba matamda iraknaduna sirega leiramba thengrakibani hairi. Bangalore ihan hanba oina HMPV positive oiba thengnare. Bangalore Thanipan khakta ngariba angang amada human neta neovirus HMPV naba thengnare hairi. Pawosna makha tarduna hai. Angang asigi sample January tang anida lauraga laboratory test tawbada khangmagam khibani hairi. Pigliba angang asi mapal lamda salubagi travel history leite adum oinamak Chinada sandorliba HMPV gi strain asiga chap manaba Strela haibududi haudik phawbagi oina khangba ngamdri haina pawosna makha tari. KCP PWG Kedar ama Manipur Police ta phagatkhre. Kaksing area da senkai thumkai tawbada senabani haiba aina thingkraba KCP PWG gi Kedar ama police na phagatkhre. Police na pharaba meoi adu wabagai achawbadagi thamnaujam Johnson Singh Elias nanau tahi nipugani thoi kawi haidi. Zeribam District Hospital da laifam thokpa Dr. Suna Leitabamadi CMO thamdabagi mayokta Zeribam Maira Paibi CSO District Hospital Monitoring Committee amadi Zeribam da laiba tongan batlub singi mihut sing yauna Zeribam District Hospital OPD amadi CMO Office thong lonsinkhre. Mathangi update arambai tengon gilusing puren oidiba korongan ba khumandagi lukhachage hayeng konungda iningthauga yauraga pangan gi lupsinga wari sanase haikhre aduna arembada irang sakat kumsi maduna afaba amata purak oi haiba wapamasi ngarang thamakhibani. Ngahaki mamangda khabai soida accident thokpada halama sokle hairi imung manung yaunaba share tawbiyu gari number su yaure. Uyok singda laiba CRPF amadi BSF sakidawre hairi makha taba update ngaiminasi. Sahi sudana amadi yu thakslaga gari thorambasing sakmai yengdana action logodabani. Governor irang sagatpasingi mathakta NSA panaba paputak pikre. Hauzik social media da Tom TV ki microphone logo yauba video ama viral oiraklibadu Tom TV na pau oina phongkhiba pau natte masida miyamna Tom TV bu lana ubidanaba Tom TV ki makaidiki nolupna haijari video aduda Tom TV ki microphone yaukibadu aikhoigi pau mina pau lauringaida kanagumba mioi amana Tom TV bu lekha tanaba honaduna naronda video namlaga social media da sandorakpani viral oirakliba asina Tom TV da atopa singna lana uba yaba phibam ama ohele. Thawong asi kanagumba kangbu kharana atamnana Tom TV bu mai khunaba sathaba thawong oigani haina thajai. Miyamda ithiken oiba pau pinaba Tom TV na matam pumnamakta lepli haina Tom TV gi maikaidagi miyamda thamjari haina Tom TV na ngarang thamakhibani. Sahi Sultribi nupimasa amada molest tawrambadagi AT da sinarakpani adubo AT gi khutta lo paiba natabadina police ta sinakrabani video amada palliba ok pizaba video namba mayam adu wathi waremni AT ga mari leinade haina sengdorokhrei haina Kokaithe 360 na ngarang thamakhibani. Manipurgi Maitai Pangangi Masajid Singda Kanglup Naiba Amadi Matong Huktaba Lonana Sati Natraga Purup Amabu Mingsa Tigadaba Wapam Amapauba Daramagi Lusingba Singna Pongdopa Leite UMPC Manipur Iningthau Sana Zaubana Resolution Ahum Lauduna Yasinaba Purakre Tagachari Iningthau Ngarang Loitang Kunauda Zor Sanaba Zen Kaunaba Fai Fade Adu Ada Wati Warem Kara Hainaribaduda Eti Suyau Yaudi Asikumbada Yausu Yausiloi Dress Male Haidana Thaudok ama hek thokpada ATD natraga male haibiganu sauramdabadagi saurakani yu vendor paisa khaire ATD hekta haibiba lambida tata dagi namdana paisa laure ATD hekta haijinba masi tawbiganu handakti phattaba toromliba mioi adu waraklaroi dasa tariba AT male hairiba mioi sing adu oina sabsana thabuk tawgani haina arambai tengongi PRO Robin Mangang Kharakpamna thamakli